Ngasi KHUMAN United Clubs and MEIRA PAIBIES Association KHUMA Mayang Imphal gi Akhannaba Meepham Amada Warep kya Loukhre KHUMA gi President Joy Potsangbam amadi Dizendro Mangang General Secretary anina kudek piduna thadorakpa chirol amada hauzik leiba ki irang ngasina maram oiraga KHUMA na konba jaga haibadi Mayang Imphal amadi akoibada leiriba khungangsingda lakliba tarik tara mari degi haugadoriba yauksang asida yausanga mari leinaba harau kumhei tawba chaksa haizanaba maruina thabal tongba thoramna tingba pangthokba yadaba haina warep lauki KHUMA na Mayang Imphal na konba mafamsingda luhung khongdongba amadi deba karmana tingbada mamang da phamliba babok singda paisa thabagi chatnabi asi senthok lambi leijadaba singda hena awaba mayok na hanbada natana ipa ipu haktaktagi leinariba thakkhagi amadi thaksi khasi thogolon bebarda yamna akaiba thokpana maram oibana masi khudaktagi KHUMA na thingzile loinana luhong khongdongbada laire ina kunbagi wakhal khandana yamna sel changna fizangna chingba khaliba amadi haijing pot ki chana thaknabada thoina hena paisa changhaliba asisu matamgi chatnabida yawba ngamjadaba bor kaina anida hena awaba mayok na hanbana maram khudakta lepiyu karigumba haidibasing asi gidaita thokliba masa masana amadi thodok adubu siliba miyoi singna pubigadabani amadi warep sing asi thabak oina onthokpada khudong chanabagi damak lekai da leriba club organization MEIRA PAIBIES singna section na yengsin binaba hainasu yanare haina cherolasina makhatari